Ngasim fungkiba tuan Manipuri sifungsing amasum thokiba thawdo wathoksingdagi maruoibi ipausing mayamda thamjagi ahanbada panam pausiedigi lakusaraga Army Recruitment Rally ki location pibigi mawong CNPO na yaningdaba phungdorakli Sayisigi August kungama pandigi September taraga mathoi fawba pangthokadoriba Army Recruitment Rally de sarugyana bakhalaba Sandel amasum Tengnopal district ki candidate singi location Chusampur Pirakpapu Sandel Naga People's Organization CNPO na kan yaning daba phungdorakli Ministry of Defense Army New Delhi ki Directorate General of Recruiting's Integrated Headquarter ki makara pangthokadoriba Army Recruitment Rally sida sarugyana ba shortlist tawkraba Sandel amasum Tengnopal district ki manungda lariba candidate sina Chusampur satuna saruk yaba haibisi Hauzik Manipur oiriba phibam masina Satok Sinda Saun Kudong Sadaba Mayuk Nahangan Hari. Maram Masina Indian Army on the Laibaki Seba Tauzaning District Aniasigi, Mahairuisingi, Manglan, Ariamba Tahandanava, Marilanaba Authority na District Aniasigi on a recruitment rally center, Sandel District Ohenbi Hanasufung directly. Makasa Tarakpo in a top of Paumana, Leingak yaona, Yaitong, khamdongba pumnamak Manipur kananaba khongchatta Saruk yaminasi COCOMI. Imaleba kanbada yumthong kudimak Saruk yaminasi Leingak yaona Yaitong khamdongba pumnamak Manipur kananaba khongchatta Saruk yaminasi haina Coordinating Committee on Manipur Integrity COCOMI Women's Wing di Coordinator Y Lairik Layman phongdorakli Lampel the Labor Committee asigi loisang ngasi paumising unaba mada Y Lairik Layman phongdokibada Koki narcotics landarak padigi tholakliba sahi helaba Manipur irang asina yolok furup kaya isagi iramdamda refugee gum lanjena duna lairiba maramasina COCOMI na sinduna mitop sing takthokuna Manipur kananaba satkadoriba miyamgi khongchat asida Leingak ki MLA minister sing yauna mepung kudimang na saruk yabi waiki mangna maka taraduna imaleba kanbada yumthong kudimak saruk yaminasi ireibak iramdam kanabagi damak lokpam thokpa thaudang adu lominasi Hayeng satkadoriba khongchat asida Leingak ki senmi sing yauna punamak na saruk yaminasi khongchat asi ayuki pung mapan tabadagi thangmaibangi thau ground dagi lamthaduna kuman lamthungpham oigani isai gi asinba matam kaithoktuna imaleba kananaba angamba thaudang lobina saiki amaromda hayeng satkadoriba Manipur kananaba khongchat asida thawai merel na su saruk yagani miyamsu saruk yabiyo haina thawai merel na thadorakpa chirul amana phungdorokli amaromda Manipur ki apunba saktam thugainaba kuki singna khotnarakliba sigi mayukta Coordinating Committee on Manipur Integrity COCOMI na sinduna hayeng Imphal mayol da satkadoriba miyamgi asoba khongchat asida lamdam asigi mahairoi amadi ojasingnasu saruk yabiyu haina COCOMI Students Front na appeal torokli Imphal West ki lampel da leiba COCOMI office ta paumising unaba amada COCOMI Students Fronts Coordinator and Dan Kumar phungdokibada hayeng satkadoriba khongchat asi Manipur kannabani Laiba kan bahayabisi isagi ithau ni khandana class 9 digi hautuna school college amadi tuan ba institution singi mahairoi amadi oja singna saruk yabi waiki mangna makha taraduna sahi ama helab irang asi losinana ba India lengana pukchiel sen thabak tawrak tabadagi Manipur bu India lengang masagi state ama oina khande hayabisi mayek sanakli asiguma India lenga ki pukchiel sengda ba thawong sina Manipur thugaina ba honarakpagi mammi tarakli Adubo Manipur apun bigi saktam kaidonung da kaihan ba yaro habi wakalon da hayengi khongchat asi satkadabani khongchat asi da lamdam asigi yellow furup singna su saruk yabi waiki amaromda hayengi khongchat asiga mari laidana Manipur legan school college singi suti tharakpa tholabasu mairoi singna Manipur kandaba yadi haiba wakalon asi isagi ithaudang ni khanduna khongchat asi da soidana saruk yabi haina su magna appeal torakli Makasa Tarakpo na to papaomana DMU gi academic block laina secretariat academic council gi mipam lagani habisi lebak thibani student union Dana Manjuri University gi academic block laina secretariat academic council gi mipam lagani haina notice tholakpasi lebak thibani ngasigi numita notice adu semdok taba tarabadi madura tholakpa apapatagi texak kumba university asigi BC amadi register na pugadabani haina Dana Manjuri University Student Union gi mekedigi section wapam thamli University asigi campus ta laiba student union asigi conference hall ngasi pangthukiba pawgi mifamda Dana Manjuri Student Union gi president Irom
Demosan Fungukibada, University Sida regular staff Laitaba Amati, Matiksawa BC Amadi, register Laitabana Maramonaga, Mairo Singi, PG Amadi third semester exam Gi Matanga, Hongjang Sangsinduna Lakli. Iramasi Yauna University Sigi issue Singi Matan, Education Minister, Chief Minister Amadi, Chief Secretary, Fau Unakre. Madugi Matung Tha Sigi Tangkunda, Mahiro Singa Tuan, demand Katawudun release Pagaloina, Secretary to CM Gunaki. Madura Thazaba Pirakpadigi, Mairo Singi Khongjang to Handokibene. Madugi Matung Tang Kunga Manga, the Chief Secretary Masamak Yauna BCM register Yauna Unaki Baduda, Mairo Singna, Taliba demands in the Tabak to Ontonaba, Madi Lenaba Singda, Lanki, Adobu Madugi Onatainavada, BCM register Academic Council Gimi Pharmacy, Secretary at the Pamgani had a notice to Lokpamadi. First amasum third semester singi exam pangthok pinaba haijarubuda third semester khaktagi matana wa khanagani haina notice ama ngarang thulakpa silebak thibani haidi notice adu the academic council leitabigi mawongda secretariat oina mifam phamgani hairibasi university asi leitri haina takpani athupa matamna notice adu semdoktaba tarabadi maduda thulakpa apapatagi texak pomba bc amadi register na pugadabani ki atopa pawmana Manipur Asa workers in the PDB allowance asiga tauriba thabakasanadre Purnimasi. Asa workers in the allowance matiksana mati matamsana pitokpaga loinana recognize tabiyu haina all Manipur Asa workers union gi president TS Purnimasi na Leingak ki puning singsilakli. Ngasi Major Khulda leiba Manipur Press Cup ki Lokta Holda union na sinasinduna pangtokiba Asa workers in Gueva state levels convention ga mari leidana waphamasi TS Purnimasi na phongtokibani Thauramadu da Manipur Human Rights Commission gi hanigi acting chairperson Khaidem Manipur University ki Professor Dr. Singlen Maishna AITUC Manipur ki General Secretary L Sutin Kumar Amadi Imagi Mairagi convener Thoksom Sujatana Marueba Mithunglen Sing oina saryaki Thauramadu TS Purnimasi na makataraduna Manipur Asa workers in the PDB allowance asi tauriba thabakasanadi ahanbadadi Asa workers in the Simironbi Singi caretaker oina leramani aduba hojikti health kamari leinaba thabak thorom kya thabak tauri operation theater the operation tauba yaudaba aduk mangairi state lengang allowance oina lupa chonga khak pigani haibadigi Asa workers singa yanadabadigi laukiti aduba lengang na lupa lising ama pibadigi makhatara hengalakani khanduna laukibani Sentana Lupali Sing Anigi allowance Piribasiga, Asa worker mana, Pangli Bapun Senpa Masi Subnatagi Lupali Sing Ohumni, Adubo, Matamsana PPT, Maramadurangasi Pangtuk Liba Convention Sita Asa workers in Gueva, Pireb Amalauraga Makatava, Kongtang, Sangshilaganaki. Makasa Tarakpo in a top of Pawna, PACS cooperative key interest Yangaga Pireb Lokivani, Manihar. Haukibazun Tara the Manipur State Cooperative Bank MSCB Limited ki Board of Management gi nagi resign Tokyo do Primary Agricultural Credit Society PACS cooperator ki interest yang laga lokiba phirip ni haina Shumaijin GP levels MPSC Limited ki former president Konthauza Manihana Fongdorakli ngasi Major Khuldu leiba Manipur Press Cup ta pangthokiba pawgi mifam amada Manihana makhatana hai Resign Tokibadu Banker Hiram Amataga Mari Lenati Banker Amadi Mari Lenaba PACS Society Singna Lan Ubidanaba Masung Kanbidanaba Fondoksari Isteramagi Sokot Pegi Tagasi Cooperative Asawa Taudang Cooperative Sector Mapung Fana Sokolabadi Isteradu Sokot Pegi Tag Yaurehina Launarivani Manipur State Ki Oina Ladiba Cooperative Department Register of Cooperative Society RSC the Central Amadi Mari Lainaba Singdagi Lakliba Senfam Sing Department Asigi Sagi Family Bank Ama Weriba MSCB da deposit Tauduna Tambidava Atopa Bank Sing the Tamnaba Mari Lainaba Sing the Hyravoda Tawa Wayna Taurakiba do Pendavadi resign Tokibanaki Atopa Pawmani International Day Against Drug Abuse and Illicit Trafficking Gitaram Pangtokre Mitay Langolda Leiba Korau Foundation Rehab Center the International Day Against Drug Abuse and Illicit Trafficking Gitaram Korau Foundation SATRC na sindana pangtokre Manipur Leingak ki Social Welfare Department ki miyang makhara pangtokiba ngarangi thoramadu Youth Trust ki President Herojit Sagolsem Senior Councillor RK Dinesh Duru amadi KFSATR Sigi Secretary PD
Bosen Singakham Lampel Police Station ki OC Khogendro Pangambam Amadi Korau Foundation Labor Inmates Staff Sing Punna Miyoi Yankagini Tunis Serbiaki Tharamadu Herozina Thoramasigi Matang Samlak Warul Piki Bosem Sinkhangambana Kunayasi the drug free oina hona bada lawgada ba thaudang amadi thoram singi panam phangna ba kari tabu yai habigi maramda wangangki loshilak poina to papom national highway kuntra ga treta pochai pu ba gari kya jiri bamdagi imphal la sanglakre istera sida miyamna oil pump singda petrol marang kaina phangdra ba su irang sogolaba jiri bam phawduna oil tanker singa duma imphal la sanglakri jiri bam haujumaki oina di pochai amasum thau pu ba gari sing panduna leiba yaudre ngasisu security convoy ga loina thaw amasum pochai pu ba gari kya jiri bam thadhoktuna imphal tamna sangsinkhre haidi CRPF की चामग कुन सुबह बाटालियन डी कंपनी की सिक्योरिटी कन्वॉय के लोइना इम्फाल तमन संगलखिब गाड़ी सिंग अथु पेट्रोल टैंकर कुंथ्रागा मथोय डीजल टैंकर मंगा केरोसिन ऑयल टैंकर अमा FCI की गाड़ी तरा सीमेंट पुब गाड़ी तरो ट्रांसपोर्ट की गाड़ी अमा मसुम फर्टिलाइजर पुब गाड़ी मापन यौन पुन गाड़ी हुमफुगो हमदोइनी हारिब गाड़ी सिंग अथु ngasi ayuk pung 9 tarak ko matamdagi jiribam thadokhiba ga loina hayeng numiyung mamang power इम्फाल थुंगदरबा यारी अमरमदा हाउजी को इन जरी बमरा पोचे पुब गाड़ी अमसुम ऑयल टैंकर सिंग पंदनु लेबि याउद्र हारि पनमया बदे CAFNPD की माइकैदिगी LOCL खंगन खिबगी मतुंगिना हाउजिक सु ऑयल डिपोट की नोंगमर पेट्रोल अमसुम डीजल किलो लीटर सामग यांखैदिगी हेना थतोक याद्रि मसिगी मथक्ता रियल आउटलेट सिंगदा नोंगमगी तंगाई फदना किलोमीटर अमरीदी रिजर्व तौदुना थमगदबन हाइब वाफम लैदिबने लोइना मफम क्यादा मियामना पेट्रोल निंगथिना फंगदबदगी कुदोंसादा हौजिकसु मायोकनरिबने हानसु पाउसिदा मखाताना फोंदोरखलि अदुगा हौजिकुइनादि म्याम पाउसिसु मतांगसे लुसिनजरगे अमसु म्याम पुना नौबा अपडेट ngamiना सेनसु चैनल सिगी मेकेरिगी म्याम फमदा मखाताना थमजरी।